ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯁꯨ ꯌꯥꯝꯅ ꯀꯣꯏꯔꯝꯃꯤ, ꯃꯤꯀꯤ ꯂꯥꯏꯀꯤꯗꯤ ꯅꯨꯄꯥꯁꯤꯡꯕꯨ ꯁꯥꯟꯅꯔꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯖꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯁꯛꯍꯦꯟꯕꯤ ꯄꯣꯠꯐꯝꯗꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯂꯝꯕꯤꯗ ꯊꯣꯝꯕꯗꯨ ꯍꯦꯛ ꯊꯦꯡꯅꯔꯤ꯫ ꯁꯛꯍꯦꯟꯕꯤ ꯊꯣꯝꯕꯤ ꯍꯦꯛ ꯎꯕꯒ ꯏꯁꯨ ꯁꯨꯒꯠꯂꯤ꯫ ꯃꯁꯤꯒꯤ ꯑꯣꯛꯇꯕ ꯃꯥꯟꯕ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯤ ꯇꯧꯔꯤꯁꯦ, ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤ꯫ ꯇꯜꯂꯁꯨ ꯇꯟꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯝꯕꯗꯤ ꯁꯛꯍꯦꯟꯕꯤ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯔꯥꯎ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯛꯍꯦꯟꯕꯤ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ? ꯑꯩꯗꯤ ꯅꯪ ꯎꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯏꯕꯣ꯫ ꯁꯛꯍꯦꯟꯕꯤ ꯏꯇꯟ ꯇꯟꯅ, ꯇꯥ ꯊꯣꯝꯕꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯩꯔꯝꯂꯤꯕ? ꯑꯩꯕꯨꯗꯤ ꯁꯤꯡꯖꯨ ꯂꯩꯔꯨꯕꯅꯤ꯫ ꯑꯩꯅ ꯁꯤꯡꯖꯨ ꯆꯥꯅꯤꯡꯕꯁꯤꯗ ꯅꯪꯅ ꯂꯩꯔꯒ ꯄꯤꯖꯒꯦꯅ ꯈꯜꯂꯤꯔꯣ? ꯌꯥꯏꯅ, ꯅꯪ ꯈꯛꯇꯅꯤ ꯑꯩꯒꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯪꯂꯤꯁꯤ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗ ꯂꯩꯔꯀꯥꯟꯗ ꯅꯪꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯗꯣꯏꯅꯦ ꯑꯩꯅ꯫ ꯁꯛꯍꯦꯟꯕꯤ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯁꯤꯟꯅꯩ꯫ ꯍꯣꯏ, ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏꯌꯦ꯫ ꯇꯥ ꯊꯣꯝꯕꯒꯤꯗꯤ ꯏꯅꯝꯃ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯍꯦꯛ ꯌꯦꯡꯂꯒ ꯂꯣꯏꯔꯦ꯫ ꯐꯪꯗ꯭ꯔꯒꯅ ꯏꯇꯥ ꯃꯌꯥꯝ ꯂꯩ, ꯑꯗꯨꯗꯒꯤ ꯑꯐꯕ ꯑꯃ ꯅꯆꯜꯅ ꯁꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯍꯦꯔ ꯁꯛꯍꯦꯟꯕꯤ, ꯑꯩꯕꯨ ꯑꯃꯨꯛ ꯁꯥꯟꯅꯔꯛꯀꯅꯨ, ꯀꯩꯁꯨ ꯅꯠꯇꯕꯗ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤ꯫ ꯑꯩꯅ ꯅꯍꯥꯟꯃꯈꯩ ꯅꯪꯕꯨ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯁꯦ ꯅꯪꯒꯤ ꯉꯁꯤꯒꯤ ꯋꯥꯁꯦ ꯇꯥꯅꯕ ꯅꯠꯇꯦꯀꯣ? ꯅꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯅꯝꯗꯅ ꯐꯥꯔꯒ ꯍꯦꯛꯇ ꯂꯧꯒꯗꯧꯅꯤ꯫ ꯉꯝꯃꯗꯤ ꯐꯥꯔꯨ ꯂꯥꯛꯑꯣꯁꯦ, ꯈꯨꯗꯥꯡꯒꯁꯤ ꯌꯥꯜꯂꯨ ꯂꯥꯛꯑꯣ꯫ ꯑꯩꯅ ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯗ? ꯊꯣꯝꯕꯒꯤ ꯃꯥꯡꯗ ꯆꯣꯡꯁꯤꯟꯗꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯊꯣꯝꯕꯗꯨ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯂꯤ꯫ ꯀꯩꯅꯣꯅꯦ, ꯅꯪꯕꯨ ꯅꯨꯄꯤꯅꯦꯗꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯕꯨ ꯆꯣꯡꯁꯤꯟꯗꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯕꯨ ꯀꯔꯤꯅꯣ? ꯀꯤꯕꯨ ꯀꯤꯖꯔꯦꯗ ꯏꯕꯦꯝꯃ, ꯅꯪꯒꯤ ꯃꯇꯧꯁꯤꯗꯤ ꯅꯨꯄꯥ ꯐꯪꯗꯕꯤ ꯅꯨꯄꯤꯗ ꯇꯧꯕ ꯃꯇꯧꯗꯣ ꯃꯥꯟꯁꯤꯜꯂꯦ꯫ ꯅꯨꯄꯥ ꯎꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯂꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯧꯕꯗꯣ ꯃꯥꯟꯁꯤꯜꯂꯦ꯫ ꯅꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯕꯅꯤ, ꯑꯗꯨꯛ ꯅꯄꯥ ꯀꯥꯔꯗꯤ ꯀꯩ ꯀꯥꯟꯅꯅꯤ? ꯅꯨꯄꯤꯕꯨ ꯅꯪ ꯇꯔꯣ, ꯅꯁꯛ ꯐꯖꯔꯦꯅ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯒꯤ ꯑꯣꯏꯖꯕ ꯈꯔ ꯂꯧꯊꯣꯛꯂꯒ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯅꯪ ꯑꯐꯕꯗꯤ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ꯫ ꯊꯣꯝꯕꯒꯤ ꯋꯥꯉꯥꯡꯁꯤꯗ ꯁꯛꯍꯦꯟꯕꯤꯗꯨ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯆꯨꯝꯕ ꯍꯥꯏꯔꯛꯂꯕꯅꯤꯅ ꯏꯀꯥꯏ ꯅꯨꯡꯁꯤꯁꯨ ꯌꯥꯅꯔꯝꯃꯤ꯫ ꯍꯦ ꯊꯣꯝꯕ ꯍꯥꯏꯕ ꯀꯥꯊꯤꯃꯣ, ꯅꯪꯅ ꯉꯥꯡꯂꯤꯗꯨ ꯀꯩꯅꯣ? ꯑꯩꯕꯨ ꯅꯨꯄꯤꯅꯦꯅ ꯎꯁꯤꯗ꯭ꯔꯤꯔꯣ? ꯅꯪꯕꯨ ꯂꯩꯔꯒ ꯍꯥꯠꯇꯣꯛꯄ ꯉꯝꯕ ꯅꯨꯄꯤꯅꯦ ꯑꯩꯁꯦ꯫ ꯄꯪꯍꯦꯟꯗꯤ ꯍꯦꯟꯖꯤꯜꯂꯛꯀꯅꯨ, ꯍꯧꯖꯤꯛ ꯈꯨꯗꯛꯇꯅ ꯄꯨꯟꯁꯤꯗꯣ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕ꯭ꯔꯣ? ꯍꯥ? ꯍꯦꯔꯥ, ꯑꯗꯨ ꯌꯧꯁꯤꯜꯂꯛꯑꯗꯤ ꯅꯋꯥꯁꯨ ꯂꯧꯗꯦ ꯑꯩꯅ꯫ ꯁꯦꯜ ꯈꯔ ꯄꯥꯏꯔꯦ, ꯅꯄꯥ ꯏꯅꯥꯛ ꯈꯨꯟꯕꯩ ꯃꯆꯥꯅꯤꯅ ꯅꯪ ꯉꯛꯆꯥꯎ ꯊꯦꯛꯂꯤꯅꯦ ꯍꯥ? ꯅꯪꯅ ꯍꯧꯖꯤꯛ ꯃꯨꯛꯂꯤꯕꯗꯣ ꯅꯪ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯍꯥꯏꯅ ꯍꯨꯡꯅ ꯄꯥꯅꯤ ꯈꯜꯂꯤꯕꯗꯣ? ꯅꯣꯡꯃ ꯅꯪꯕꯨ ꯉꯝꯕ ꯃꯤꯑꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯊꯣꯝꯕꯗꯨ ꯁꯥꯎꯅ ꯆꯠꯈ꯭ꯔꯤ꯫ ꯀꯩ ꯊꯣꯛꯆꯩꯅ ꯑꯩꯉꯣꯟꯗ ꯉꯥꯡꯖꯕ ꯁꯥꯔꯤꯅꯣ ꯈꯪꯗꯦ꯫ ꯃꯣꯏꯒꯨꯝꯕꯁꯤꯗꯤ ꯑꯩꯅ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯁꯛꯍꯦꯟꯕꯤ ꯑꯩꯉꯣꯟꯗ ꯃꯨꯛꯅꯤꯅ ꯃꯨꯛꯂꯤꯕ ꯃꯥꯗꯨꯝ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯅꯨꯄꯤ ꯐꯪꯗꯕ ꯑꯔꯤꯕ ꯑꯣꯏꯔꯒ ꯆꯨꯛꯁꯥꯗꯨꯅ ꯂꯩꯔꯗꯧ ꯁꯛꯇꯥꯅꯤ꯫ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯃꯃꯨꯛ ꯍꯦꯛ ꯊꯦꯡꯅꯔꯤ꯫ ꯅꯨꯄꯥꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯁꯛꯍꯦꯟꯕꯤꯗ ꯌꯥꯝꯅ ꯉꯥꯎꯖꯕ ꯑꯄꯪ ꯊꯦꯝꯕꯨꯡꯅꯤ꯫ ꯊꯦꯝꯕꯨꯡ ꯍꯦꯛ ꯎꯕꯒ ꯉꯁꯥꯏ ꯃꯈꯩ ꯁꯥꯎꯔꯝꯕ ꯁꯛꯍꯦꯟꯕꯤꯗꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯗꯨ ꯁꯛꯍꯦꯟꯕꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯒ ꯏꯪꯅ ꯇꯞꯅ ꯀꯧꯔꯛꯏ꯫ ꯁꯛꯍꯦꯟꯕꯤ, ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ? ꯍꯥꯏꯔꯒ ꯃꯈꯨꯠ ꯇꯨꯡꯕꯨꯟꯅꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯏꯀꯥꯏꯗꯨꯅ ꯂꯦꯞꯄꯤ꯫ ꯁꯛꯍꯦꯟꯕꯤꯗꯨ ꯊꯦꯝꯕꯨꯡꯒꯤ ꯃꯑꯣꯡꯗꯨꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯝꯃꯤ꯫ ꯅꯧꯊꯗꯨꯅ ꯊꯦꯝꯕꯨꯡꯗ ꯀꯧꯔꯛꯏ꯫ ꯍꯣ ꯇꯥ ꯊꯦꯝꯕꯨꯡ! ꯊꯦꯝꯕꯨꯡꯗꯨ ꯁꯛꯍꯦꯟꯕꯤꯅ ꯅꯧꯊꯗꯨꯅ ꯀꯧꯔꯛꯄꯁꯤꯗ ꯏꯀꯥꯏ ꯈꯨꯝꯃꯤ꯫ ꯍꯥꯎ, ꯀꯩ ꯍꯥꯏꯒꯦ ꯁꯛꯍꯦꯟꯕꯤ? ꯀꯩꯁꯨ ꯍꯥꯏꯅꯤꯡꯗꯦꯗ, ꯑꯗꯣ ꯇꯥ ꯊꯦꯝꯕꯨꯡꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ꯫ ꯈꯨꯗꯩꯗꯨꯃꯒ ꯍꯥꯠꯂꯤꯕ ꯁꯝꯍꯥꯠꯇꯨꯒ ꯑꯣꯟꯊꯣꯛꯅꯕꯨ ꯄꯛꯆꯈ꯭ꯔꯦ꯫ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯇꯥ ꯊꯦꯝꯕꯨꯡꯕꯣ? ꯊꯦꯝꯕꯨꯡꯗꯨ ꯏꯛ-ꯑꯥ ꯇꯧꯗꯨꯅ ꯉꯥꯛ ꯂꯩꯔꯒ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯅꯪ ꯎꯅꯕ ꯂꯥꯛꯄꯅꯤ, ꯉꯁꯥꯏꯗꯒꯤ ꯈꯣꯡꯅꯥꯡꯈꯣꯡꯗ ꯉꯥꯏꯔꯨꯕꯅꯤ꯫ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕꯗꯨꯗ ꯃꯤꯗ ꯍꯪꯕꯗ ꯅꯪ ꯁꯣꯝꯗ ꯆꯠꯈꯤ ꯍꯥꯏꯗꯨꯗ ꯂꯥꯛꯄꯅꯤ꯫ ꯑꯣ, ꯑꯩꯗꯤ ꯁꯤꯡꯖꯨ ꯂꯩꯔꯨꯕꯅꯤ, ꯇꯥ ꯊꯦꯝꯕꯨꯡꯒ ꯆꯥꯃꯤꯟꯅꯒꯦꯅ꯫ ꯑꯗꯣ ꯇꯥ ꯊꯦꯝꯕꯨꯡ, ꯑꯩꯗꯤ ꯍꯧꯖꯤꯛ ꯊꯝꯕꯧ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ, ꯈꯤꯇ ꯂꯩꯕꯤꯒꯦꯔꯥ? ꯍꯣꯏ ꯂꯩꯒꯦ꯫ ꯅꯪꯕꯨ ꯊꯝꯕꯧ ꯀꯌꯥꯝ ꯆꯥꯒꯦ ꯍꯥꯏꯕꯅꯣ? ꯀꯅꯥꯒꯤꯗ ꯌꯣꯟꯒꯦ? ꯃꯃꯥꯡꯒꯤ ꯏꯄꯜ ꯀꯨꯜꯂ ꯍꯣꯏꯗ ꯌꯥꯝ ꯌꯣꯟꯕꯅꯤ, ꯑꯗꯩ ꯑꯗꯨꯝ ꯂꯩꯔꯛꯑꯣ꯫ ꯑꯗꯣ ꯑꯩꯗꯤ ꯌꯨꯝꯗ ꯍꯜꯂꯒꯦ, ꯍꯣꯔꯦꯟ ꯈꯔ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯛꯑꯣ꯫ ꯊꯦꯝꯕꯨꯡꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯕꯤ ꯂꯩ꯫
Magi mataududa Shakhenbina yaningdri male haina khalami. Yaroi hairu ta thembong. Aidi ijam-jamna haijarubani. Ta thembongna yam lana khalamal. Ai soikre. Hairaga Shakhenbidu yam nungaitabagi matauda lairami. Shakhenbi, nang warok utawgan. Ai yani adum thelake hore. Nang yum halo thengkrani. Ai shu thambong lairukige. Haujiktada Shakhenbidu haraupagi sakphamda amuk hanjilai. Thembongdu gulla hoida thambong leiba lai. Hoi pal, pi leibro. Imongdagi nupi macha masen thorei. Kanano? Khoi pudi maningda thambong talhauri. Thoibe yarani ai do maningda changlaga unarage. Thambong leiba lakpani. Gulla hoigi maning thangmada pukri achauba ama lei. Masidagini mana thambong talibasi. Thambong yolaga masu mapu ani tu hingjabani. Thembongdu maningda gulla leiriba mafamdu yauri. Hoi pal, thambongdu khajikta leijage. Gulladi kauribadu taramdi. Magi thokpa thambongdu adum tanduna leirami. Mosigi ahalse mana tathibadu mukhoramnani. Kanade soida tariba lektumsina hekta thomlagi. Asi khanduna manak adwaida taba lektum ama khullaga gullada thomi. Makhut chombana ahanba thombadуда adum pali. Gulladu lektumna panbaduda machin thiduna chairi. Thorai bacha kanana aingonda lektumna thomlaklise khangani leiramunoi. Haina mamainon khalakpada thembong leptuna leirami. Hai thembong, nang de kai dobagina leptuna leiridubo. Ipaldagi thambong khara legena lakpani. Ado ipaldi ngasaidagi kobusu dade. Ada lektum thomkibani. Haujiktada kulladu noktuna hairi. Ihe, aidi angang kanana thomakpa lektumno haina khalluri. Nangna thomakpa oireko. Ai karaklagi aduga nangi thambongdu pige. Asi haiduna masadu isingda ningthina chamthoi. Ipal, thambong tanbasi wabro. Ngasigi kayam talage. Hai, angawba. Thabak tawbabu wade haibro. Wai haina thabak amata tawdrabadi. Ikhoidi kadaidagi chagani. Ngasi nungaina leirubada. Hayeng chaba phangdasi dawribani. Kana chabagino nangna thambong leiba lakisibo. Thembongdo khara ikairap tawna khami. Shakhenbina chaningena haiba. Adugi leiba lakpani deipa. Kulladu noklaga. He. Amuk ikairiba haiduru nangisibo. Ikai. Ikhoisu noigi matamse kanduna lakpa nate. Loina thengnarei. Adubane ipal wamade haige. Shakhenbi haibi nupidu kayadi natai chaba nupi nateko. Mapa senjau paibagi machane haiduna. Mibu kaya nuksina loina dabani. Magi aningba apamadu khak tawbani. Nupasu yamna koiba malinya. Nongmasu aiga thengne. Nupa ama unaba loiraga amaga sumuk unaine. Ipal na hairisi nangbu nuksibake haibani. Nang lana khanuko. Se. Nangi thambong haidu sida leire. Kullagi wadu tabada thembongdu kharadi nungairamde. Mangonda Shakhenbina sanarabra haina sukhalami. Kullada sel piramlaga thambongdu puduna lakli. Asum lakpana Shakhenbigi yum yauri. Shakhenbidu sumangduda mata mayam punchenduna singju saraga makhoi mayam onchinaduna wawa noktuna leirami. Shakhenbi se nangi thambongdu puraklabani. Shakhenbisu thambongdu laushili. Ta thembong yam nungaire. Ado hayengdi patagi tharo khare hekpiyo laida katnaba. Hoi heke ado ai chalage. Thembong hek chatkibaga Shakhenbigi mata amana wa hairi. Shakhenbi nang kharadi henmalikwa. Ta thembongdi yamna chamjabani. Aduga nangna sanaribase khanglakpa mikupta yam nungairoi. Yariba noisina marolam. Aidi moida nuksibiro haide. Masana wana basinjabani aina nate. Khanglasu kaisu kaide. Atopa ama mukoire loire. Aigi nupa wate. Ama chakrasu ama muglakani. Kaimta khalunuda. Ado hayengdi khulgi laido harauni haibani. Khurumba chatlusi. Ta thembongna tharosu heglaklani. Mata amana. Hoi yayi jagoi susasi. Aidi jagoi sadabu yamna kuiri. Hayengdi ining te kai pena mukta sadoke. Asumna mata mayamdo. Harau ngak wari sanaraga mayumda hanakri. Shakhenbigi mapadu khulgi aruba wama khanaba yaurubani. Machanupina haujik phauba imong loishinda nungaina leirambasida chaiba hauri. Nangbu karino? Haujik asu khenglasi phauba imong mangolsi waisit lamsing tawdana leirisibo. Baba karino? Lakpage hekte isau langlisibo. Wari ngasidi ita mayamsu laklami aduini. Baba nangak sipiro saksu sararoi aidi. Babagi saruk khak thonglaga adum charo aidi tumurage. Asi hairam magi kada changkri. Shakhenbisi sodana nungaiba pami
ꯃꯄꯥꯒꯤ ꯁꯦꯕꯥ ꯇꯧꯅꯤ ꯈꯪꯗꯦ ꯃꯄꯥꯗꯨ ꯄꯦꯟꯗꯅ ꯁꯣꯜꯂꯤ ꯑꯁꯨꯛ ꯐꯠꯇꯕ ꯏꯆꯥꯁꯤꯕꯨ ꯀꯔꯤ ꯃꯃꯥ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯅꯆꯥꯁꯦ ꯅꯪꯅ ꯏꯟꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯅꯤꯀꯣ ꯃꯄꯥ ꯑꯩꯗꯤ ꯁꯣꯜꯂꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯕ ꯅꯪꯕꯨ ꯄꯤꯛꯂꯤꯉꯩ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯌꯣꯛꯂꯨꯕ ꯑꯩꯅ ꯂꯥꯟꯕꯅꯤ ꯑꯁꯨꯝꯅ ꯃꯄꯥꯗꯨ ꯄꯦꯟꯗꯅ ꯋꯥ ꯈꯔ ꯉꯥꯡꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯑꯁꯣꯝꯗꯅ ꯊꯣꯏꯕꯒ ꯃꯥꯒꯤ ꯃꯇꯥꯎ ꯄꯣꯏꯔꯩꯒ ꯋꯥ ꯇꯥꯅꯔꯤ ꯏꯇꯥꯎ ꯄꯣꯏꯔꯩ ꯑꯩꯗꯤ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦꯀꯣ ꯁꯛꯍꯦꯟꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤꯗꯣ ꯀꯌꯥ ꯖꯨꯒꯣꯠ ꯆꯥꯕ ꯅꯨꯄꯤ ꯃꯥꯟꯗꯦ ꯈꯨꯜꯒꯤ ꯃꯤ ꯑꯌꯥꯝꯕꯗ ꯍꯪꯕꯁꯨ ꯐꯖꯅ ꯑꯝꯇ ꯍꯥꯏꯗꯦ ꯅꯪ ꯈꯛ ꯅꯠꯇꯅ ꯑꯇꯩ ꯅꯨꯄꯥ ꯀꯌꯥꯁꯨ ꯀꯣꯏ ꯍꯥꯏꯔꯤꯅꯦ ꯅꯨꯄꯥꯁꯤꯡꯗꯨꯗꯒꯤ ꯃꯥꯒꯤ ꯀꯥꯟꯅꯗꯧꯕ ꯂꯧꯊꯣꯛꯂꯒ ꯍꯨꯟꯗꯣꯛꯄꯤ ꯍꯥꯏꯅꯦ ꯑꯩꯅ ꯍꯥꯏꯗꯧꯗꯤꯅꯦ ꯍꯥꯟꯅ ꯂꯧꯗ꯭ꯔꯤꯉꯩ ꯃꯔꯤ ꯃꯈꯣꯡ ꯑꯃꯨꯛꯇ ꯊꯤꯗꯣꯛꯁꯤ ꯍꯌꯦꯡꯋꯥꯏ ꯂꯧꯔꯀꯥꯟꯗ ꯈꯪꯕꯗꯨꯗꯤ ꯅꯪꯁꯨ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯐꯥꯎꯔꯛꯀꯅꯤ ꯏꯇꯥꯎ ꯅꯪꯒꯤ ꯋꯥꯗꯨ ꯂꯦꯞꯄꯨ ꯁꯛꯍꯦꯟꯕꯤꯗ ꯀꯜꯂꯛꯄ ꯀꯌꯥꯅ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯍꯥꯏꯖꯤꯟꯕꯅꯤ ꯃꯁꯤ ꯄꯨꯝꯕ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ ꯅꯣꯡꯃꯇ ꯁꯛꯍꯦꯟꯕꯤꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛ ꯆꯥꯊꯣꯛꯄ ꯇꯧꯗꯦ ꯑꯗꯨꯒ ꯃꯥꯡꯅꯕꯁꯨ ꯁꯤꯟꯗꯦ ꯑꯩꯅ ꯃꯥꯕꯨ ꯊꯥꯖꯩ ꯃꯥꯗꯤ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨ ꯅꯠꯇꯦ ꯌꯥꯝꯅ ꯏꯪꯖꯕꯤ ꯂꯥꯟꯖꯗꯕꯤ ꯅꯨꯄꯤꯅꯤ ꯊꯣꯏꯕꯅ ꯃꯇꯥꯎ ꯄꯣꯏꯔꯩꯁꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯁꯛꯍꯦꯟꯕꯤꯅ ꯐꯖꯅ ꯁꯨꯝꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯐꯕ ꯋꯥ ꯀꯌꯥ ꯍꯥꯏꯔꯁꯨ ꯊꯥꯖꯔꯣꯏ ꯈꯪꯂꯝꯃꯤ ꯍꯣꯏ ꯌꯥꯔꯁꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯁꯨ ꯅꯪ ꯊꯥꯖꯔꯣꯏ ꯑꯗꯨꯅ ꯀꯣꯟꯅ ꯅꯁꯥꯅ ꯍꯛꯊꯦꯡꯅꯔꯀꯥꯟꯗ ꯑꯣꯏꯅ ꯈꯪꯂꯨ ꯍꯌꯦꯡꯗꯤ ꯁꯛꯍꯦꯟꯕꯤꯒꯤ ꯅꯥꯛꯇ ꯆꯠꯅꯤ ꯍꯥꯏꯕꯗꯥꯏ ꯄꯣꯏꯔꯩꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯃꯤ ꯆꯠꯇꯣꯏꯅꯤ ꯉꯟꯇꯥꯅ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯈꯨꯜꯁꯨ ꯊꯪꯅꯕ ꯅꯠꯇꯦ ꯑꯗꯨꯅ ꯄꯥꯛꯅꯁꯨ ꯆꯠꯄ ꯐꯪꯗꯦ ꯅꯣꯡꯃ ꯐꯥꯗꯣꯛ ꯆꯠꯄꯁꯤ ꯅꯠꯇꯅ ꯑꯗꯨ ꯏꯇꯥꯎ ꯅꯪꯁꯨ ꯈꯔ ꯉꯟꯅ ꯂꯥꯛꯎꯀꯣ ꯍꯣꯏꯗ ꯏꯇꯥꯎꯅꯁꯨ ꯐꯖꯅ ꯍꯥꯏꯔꯦꯗꯕꯨ ꯑꯩꯅ ꯀꯩꯒꯤ ꯂꯥꯛꯑꯣꯏ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩ ꯉꯟꯇꯥ ꯍꯦꯛꯇ ꯂꯥꯛꯇꯧꯔꯤꯕꯅꯤ ꯊꯣꯏꯕꯒꯤ ꯌꯨꯝꯒ ꯄꯣꯏꯔꯩ ꯍꯣꯏꯒꯁꯤ ꯈꯔꯗꯤ ꯂꯥꯞꯅꯩ ꯑꯗꯨꯅꯕꯨ ꯍꯥꯏꯔꯤꯕꯅꯤ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯃꯇꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯣꯏꯕꯁꯨ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ ꯄꯣꯏꯔꯩꯗꯤ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯆꯪꯕꯒ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯍꯌꯦꯡ ꯁꯛꯍꯦꯟꯕꯤꯕꯨ ꯎꯅꯕ ꯆꯠꯂꯅꯤ ꯈꯟꯕꯗꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯀꯨꯏꯔꯕꯅꯤ ꯃꯥꯅ ꯁꯛꯍꯦꯟꯕꯤꯕꯨ ꯂꯨꯝꯂꯤꯕꯁꯤ ꯁꯛꯍꯦꯟꯕꯤꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯀꯥꯟꯅꯕ ꯀꯌꯥ ꯂꯧꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯌꯦꯡ ꯆꯠꯇꯧꯔꯤꯕꯁꯤꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ ꯁꯛꯍꯦꯟꯕꯤꯅ ꯁꯅꯥꯒꯤ ꯈꯨꯖꯤ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯄꯤꯕ ꯆꯠꯇꯧꯔꯤꯕꯅꯤ ꯄꯣꯏꯔꯩ ꯍꯣꯏꯗꯤ ꯁꯛꯍꯦꯟꯕꯤꯒ ꯌꯦꯡꯅꯕꯗ ꯌꯥꯝꯅ ꯆꯥꯟꯅꯗꯦ ꯈꯔ ꯋꯥꯏ ꯑꯗꯨꯕꯨ ꯄꯣꯏꯔꯩ ꯁꯨꯕ ꯅꯣꯝꯕ ꯇꯟꯗꯦ ꯑꯗꯨꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯌꯥꯝ ꯂꯥꯏꯅ ꯐꯪꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯛꯍꯦꯟꯕꯤꯒꯤ ꯃꯄꯥꯗꯨ ꯁꯨꯃꯥꯡꯗ ꯐꯝꯂꯒ ꯄꯩꯌꯥ ꯀꯟꯅ ꯁꯤꯔꯤ ꯁꯛꯍꯦꯟꯕꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤ ꯃꯄꯥꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯃꯅꯥꯗ ꯐꯥꯎꯕ ꯍꯥꯞꯇꯦ ꯑꯗꯨꯝ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯔꯤ ꯍꯣꯏ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯐꯥꯎ ꯅꯪꯕꯨ ꯑꯗꯨꯝ ꯇꯨꯝꯂꯤꯗꯨ ꯅꯁꯥꯗꯨ ꯁꯣꯛꯄ ꯇꯥꯔꯦꯅꯦ ꯅꯪ ꯁꯤꯕꯨ ꯀꯝꯗꯧꯅ ꯉꯥꯡꯅꯁꯤ ꯍꯥꯏꯕꯅꯣ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯗꯤ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯗꯧꯅꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯕ ꯑꯃ ꯑꯩꯅꯦ ꯁꯨꯛꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦꯀꯣ ꯃꯤꯠꯁꯤ ꯌꯥꯝꯅ ꯅꯥꯏ ꯃꯄꯥꯅ ꯉꯥꯡꯕ ꯍꯦꯟꯃꯜꯂꯛꯄꯗꯨꯗ ꯁꯛꯍꯦꯟꯕꯤꯗꯨ ꯁꯥꯎꯅꯤꯡ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯍꯀꯥꯝ ꯋꯥ ꯆꯟꯈꯩ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯩꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ ꯍꯣꯏ ꯊꯣꯔꯥꯏ ꯃꯆꯥ ꯅꯪꯗ ꯍꯥꯠꯂꯒꯦ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯅꯁꯝ ꯅꯅꯥ ꯏꯊꯥ ꯊꯥꯗꯣꯛꯇꯅ ꯊꯣꯛꯂꯛꯄ ꯁꯥꯏ ꯃꯤꯅ ꯎꯈ꯭ꯔꯒ ꯅꯪꯕꯨ ꯀꯩ ꯍꯥꯏꯅꯗꯧꯔꯤ ꯆꯪꯉꯨ ꯌꯥꯝ ꯊꯨꯅ ꯑꯩ ꯃꯤꯒꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯀꯣ ꯑꯁ ꯕꯥꯕꯥ ꯀꯩꯅꯣ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛ ꯊꯥꯛꯄꯤꯕ ꯅꯠꯇꯤꯌꯦ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯊꯣꯛꯄ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯁꯤ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯗꯣ ꯂꯧꯁꯤꯜꯂꯨꯅꯨ ꯑꯩ ꯆꯥꯛ ꯊꯣꯡꯉꯒꯦ ꯑꯗꯨꯒ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯉꯁꯤꯗꯤ ꯉꯁꯤꯅ ꯀꯔꯤ ꯊꯕꯛ ꯀꯅꯥꯒ ꯆꯠꯇꯣꯏꯕ ꯅꯣꯡꯃꯇꯁꯨ ꯌꯨꯝꯗ ꯂꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯏꯕꯒ ꯂꯥꯡꯕꯒ ꯇꯧꯗꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯁꯥꯒꯤ ꯅꯔꯅꯥꯏ ꯑꯣꯏꯅꯕ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯇꯧꯅꯦ ꯅꯇꯥ ꯃꯌꯥꯝꯅ ꯐꯤ ꯁꯥꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤ ꯅꯪꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯩ ꯆꯠꯊꯣꯛꯈ꯭ꯔꯒ ꯅꯨꯃꯤꯠ ꯇꯥꯔꯕ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯅꯪꯁꯦ ꯅꯨꯄꯤꯅꯤꯅꯦ ꯅꯨꯄꯥ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯊꯕꯛ ꯇꯧꯀꯣ ꯌꯥꯔꯦ ꯕꯥꯕꯥ ꯑꯩ ꯆꯪꯉꯤ ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯩ ꯍꯦꯛ ꯎꯕꯒ ꯉꯥꯡꯗꯣꯏꯒ ꯆꯩꯗꯣꯏꯒꯗ ꯇꯧꯏ ꯉꯥꯡꯍꯧꯔꯅ ꯊꯟꯇꯗꯨ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯃꯁꯤꯕꯨ ꯃꯌꯨꯝꯒ ꯄꯥꯜꯂꯒ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯊꯕꯛ ꯏꯪꯈꯥꯡ ꯍꯥꯏ ꯐꯖꯅ ꯍꯩꯕ ꯅꯠꯇꯦ ꯀꯥꯟꯅꯗꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯅꯕ ꯑꯗꯨꯒ ꯃꯥꯕꯨꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯃꯤ ꯑꯃ ꯊꯤꯕꯅ ꯐꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯛꯍꯦꯟꯕꯤꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯅꯕ ꯍꯣꯠꯅꯔꯤ ꯃꯄꯥꯗꯨ ꯐꯝꯊꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯤ ꯑꯗꯨꯕꯨ ꯏꯟꯁꯥꯡꯗꯨ ꯊꯨꯝꯅ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪꯒꯤꯁꯤ ꯃꯤ ꯂꯣꯏꯅ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ
ꯊꯨꯝꯅ ꯈꯨꯇꯣꯟ ꯂꯨꯞꯄ ꯐꯥꯎ ꯉꯝꯗ꯭ꯔꯁꯤꯗꯤ ꯅꯣꯡꯃꯇ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯏꯆꯨ ꯇꯥꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯁꯨꯝ ꯇꯧꯔꯕꯗꯤ ꯅꯅꯦꯝ ꯅꯀꯨꯅ ꯅꯪꯕꯨ ꯀꯝꯗꯧꯅ ꯂꯣꯏꯅꯅꯤ ꯕꯥꯕꯥ ꯁꯤꯕꯨ ꯑꯩꯅꯔꯣ ꯑꯩꯁꯨ ꯌꯥꯔꯅꯤꯅ ꯊꯥꯛꯂꯤꯅꯤ ꯁꯨꯃꯥꯏ ꯌꯥꯛꯅꯤꯗꯤ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯅꯨꯡꯇꯤꯒꯤ ꯉꯥꯡꯗꯣꯏꯗ ꯇꯧꯔ ꯂꯩ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯊꯕꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯅꯪꯒꯤ ꯑꯁꯣꯏꯕ ꯊꯤꯕ ꯅꯠꯇꯦꯅꯦ ꯑꯩꯒꯤꯁꯦ ꯃꯇꯨꯡ ꯁꯣꯏꯗꯅꯕ ꯆꯩ ꯉꯥꯡꯕꯅꯤꯅꯦ ꯑꯩꯒꯤꯗ ꯂꯩꯔꯤꯉꯩꯗꯤ ꯐꯩꯗꯣ ꯅꯌꯨꯝ ꯄꯥꯜꯂꯕꯗꯤ ꯃꯤꯒꯤꯗ ꯂꯩꯔꯀꯥꯟꯗꯤ ꯅꯪꯒꯤ ꯍꯧꯅꯕꯤꯁꯨ ꯇꯧꯕ ꯌꯥꯔꯣꯏꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ ꯋꯥꯈꯜ ꯈꯤꯇꯗꯤ ꯇꯥꯎꯅꯦ ꯀꯩꯗꯧꯒꯦ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏꯗ ꯑꯩꯕꯨ ꯍꯦꯛ ꯎꯕꯒ ꯅꯨꯡꯇꯤꯒꯤ ꯆꯩꯕ ꯌꯨꯝꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯂꯩꯖꯅꯤꯡꯗꯦ ꯍꯥꯏꯔꯒ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯤ ꯃꯄꯥꯗꯨ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯁꯛꯍꯦꯟꯕꯤꯗꯤ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯊꯣꯛꯂꯛꯂꯤ ꯃꯇꯥꯡ ꯆꯥꯅ ꯄꯣꯏꯔꯩꯒ ꯊꯣꯏꯕꯒ ꯍꯦꯛ ꯊꯦꯡꯅꯔꯤ ꯁꯛꯍꯦꯟꯕꯤ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯇꯣꯏꯕ ꯀꯩꯅꯣ ꯈꯠꯅ ꯆꯩꯅꯕꯒ ꯌꯥꯎꯕ꯭ꯔꯣ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤꯅꯦ ꯉꯁꯤꯗꯤ ꯇꯥꯊꯣꯏꯕ ꯑꯩꯉꯣꯟꯗ ꯀꯔꯤꯝꯅꯔꯛꯀꯅꯨ ꯑꯩꯅ ꯁꯥꯎꯔꯛꯂꯗꯤ ꯇꯥꯊꯣꯏꯕ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏ ꯏꯃꯥ ꯏꯃꯥ ꯀꯔꯤꯅꯣꯅꯦ ꯁꯛꯍꯦꯟꯕꯤ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤꯝꯅꯕ ꯀꯩꯁꯨ ꯂꯩꯇꯦꯀꯣ ꯆꯨꯝꯅꯗ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯕ꯭ꯔꯥꯅ ꯍꯪꯕꯅꯤ ꯏꯆꯜꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯅꯕꯨꯡ ꯋꯥ ꯉꯥꯡꯂꯔꯨꯀꯣ ꯆꯤꯟꯀꯥꯁꯦ ꯃꯦꯟꯁꯤꯟꯗꯨꯅ ꯂꯩꯖꯈ꯭ꯔꯒꯦ ꯍꯥꯏꯔꯒ ꯃꯉꯛ ꯁꯝꯅ ꯐꯤ ꯃꯆꯥ ꯑꯃ ꯌꯥꯜꯂꯛꯄꯗꯨꯅ ꯍꯥꯏꯐꯦꯠ ꯈꯨꯝꯕꯣꯏ ꯃꯦꯟꯁꯤꯟꯕꯣꯏ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯤ ꯄꯣꯏꯔꯩꯗꯨ ꯉꯁꯥꯏꯗꯒꯤ ꯁꯛꯍꯦꯟꯕꯤꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯗ ꯋꯥ ꯉꯥꯡꯂꯛꯏ ꯁꯛꯍꯦꯟꯕꯤ ꯅꯪꯕꯨ ꯀꯞꯂꯨꯔꯕ꯭ꯔꯣ ꯅꯄꯤ ꯇꯥꯕꯒꯨꯝꯁꯨ ꯇꯧꯔꯤꯅꯦ ꯀꯅꯥꯒ ꯀꯩ ꯍꯥꯏꯅꯕꯩꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯅꯦ ꯇꯥ ꯄꯣꯏꯔꯩ ꯑꯇꯩꯒ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯥꯕꯒꯅꯤ ꯉꯁꯤꯗꯤ ꯏꯟꯁꯥꯡꯗꯣ ꯊꯨꯝ ꯈꯔ ꯌꯥꯛꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯍꯦꯛꯇ ꯆꯩꯔꯤꯕꯅꯤ ꯅꯣꯡꯃꯗ ꯆꯥꯛ ꯊꯣꯡꯕꯗ ꯏꯆꯨ ꯇꯥꯗꯦꯒ ꯆꯟꯅꯔꯣꯏꯒꯅꯤ ꯍꯦꯛꯇ ꯈꯨꯟꯖꯥꯎ ꯊꯥꯗꯔꯒ ꯆꯩꯔꯤꯕꯅꯤ ꯁꯛꯍꯦꯟꯕꯤꯅꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯍꯥꯏꯅ ꯄꯣꯏꯔꯩꯗ ꯄꯥꯎ ꯇꯝꯂꯤꯕꯗꯨ ꯊꯣꯏꯕꯗꯨ ꯎꯕꯗ ꯌꯥꯝ ꯅꯣꯛꯅꯤꯡꯂꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯅꯣꯛꯂꯝꯃꯤ ꯁꯛꯇꯥꯁꯤꯅꯕꯨ ꯀꯔꯤ ꯊꯕꯛ ꯍꯩꯔꯝꯗꯣꯏꯅꯣ ꯃꯄꯥꯅ ꯈꯔ ꯆꯩꯕꯗ ꯑꯁꯨꯛ ꯌꯥꯝ ꯀꯞꯁꯤꯟꯅꯔꯁꯤꯅꯗꯤ ꯍꯌꯦꯡꯋꯥꯏ ꯏꯇꯥꯎꯒꯤꯗ ꯂꯩꯔꯗꯤ ꯃꯤꯠꯅ ꯀꯟꯅ ꯐꯥꯎ ꯌꯦꯡꯕ ꯌꯥꯗꯕꯩ ꯃꯑꯣꯡ ꯂꯥꯛꯇꯧꯔꯤꯅꯦ ꯇꯧꯔꯤꯁꯤꯗꯤ ꯑꯁꯣꯝꯗꯅ ꯄꯣꯏꯔꯩꯅ ꯁꯛꯍꯦꯟꯕꯤꯗꯨ ꯌꯥꯝ ꯀꯟꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯁꯛꯍꯦꯟꯕꯤ ꯌꯥꯔꯤꯁꯦ ꯀꯞꯄ ꯇꯣꯛꯂꯣ ꯅꯪꯅ ꯍꯥꯏꯕ ꯁꯅꯥꯒꯤ ꯈꯨꯖꯤꯗꯨꯁꯨ ꯄꯨꯔꯛꯂꯕꯅꯤ ꯁꯤ ꯄꯥꯝꯅꯕ ꯌꯦꯡꯉꯨ ꯃꯊꯪꯗꯤ ꯁꯤꯗ ꯍꯦꯟꯅ ꯆꯥꯎꯕ ꯃꯁꯥꯒꯤ ꯍꯟꯗꯛꯇꯤ ꯁꯦꯜ ꯈꯔ ꯋꯥꯔꯤ ꯉꯁꯥꯏ ꯃꯈꯩ ꯀꯞꯂꯝꯕ ꯁꯛꯍꯦꯟꯕꯤꯗꯨ ꯈꯨꯖꯤꯗꯨ ꯍꯦꯛ ꯎꯕꯒ ꯀꯞꯄ ꯂꯦꯞꯂꯒ ꯈꯨꯖꯤꯗꯨ ꯄꯣꯏꯔꯩꯒꯤ ꯈꯨꯠꯇꯒꯤ ꯇꯥꯞ ꯍꯦꯛꯇ ꯂꯥꯛꯂꯒ ꯂꯧꯔꯝꯃꯤ ꯄꯣꯏꯔꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯈꯜꯂꯤ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯒꯤ ꯃꯥꯡꯗ ꯎꯠꯊꯣꯛꯇꯦ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯂꯩ ꯇꯥ ꯄꯣꯏꯔꯩ ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅꯦ ꯑꯩꯅ ꯍꯦꯛ ꯄꯥꯝꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ ꯃꯊꯪꯗꯤ ꯁꯅꯥꯒꯤ ꯂꯤꯛ ꯆꯥꯎ ꯑꯃ ꯑꯣꯏꯅ ꯁꯥꯔꯣ ꯍꯧꯖꯤꯛ ꯈꯔ ꯈꯔ ꯇꯦꯛ ꯇꯦꯛ ꯁꯥꯍꯜꯂꯤꯁꯦ ꯍꯌꯦꯡꯋꯥꯏ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯒꯤꯅꯤ ꯈꯨꯗꯛꯇ ꯄꯨꯟꯅ ꯂꯩꯕ ꯍꯥꯏꯗꯨꯗꯤ ꯋꯥꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯈꯔ ꯈꯔ ꯇꯦꯛ ꯇꯦꯛ ꯁꯥꯕꯁꯤꯅ ꯐꯠꯇ꯭ꯔꯣ ꯂꯨꯍꯣꯡꯕ ꯀꯥꯏꯅ ꯄꯜꯂꯛꯄꯁꯤꯗ ꯄꯣꯏꯔꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯤ ꯁꯛꯍꯦꯟꯕꯤꯗꯤ ꯋꯥ ꯃꯈꯥ ꯁꯨꯝ ꯊꯥꯔꯛꯏ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯁꯦꯜ ꯌꯥꯝ ꯄꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯅꯤ ꯀꯥꯏꯅ ꯈꯜꯂꯤꯗꯣ ꯌꯥꯝ ꯂꯥꯜꯂꯤ ꯑꯩꯈꯣꯏꯁꯨ ꯅꯣꯏꯗꯧꯅ ꯋꯥꯔꯤꯅꯤ ꯃꯤꯒꯤ ꯃꯥꯡꯗ ꯋꯥꯗꯕ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯁꯥꯔꯤꯅꯤ ꯑꯗꯣ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯃꯤ ꯌꯥꯝ ꯂꯩ ꯃꯣꯏꯅ ꯑꯃꯨꯛ ꯎꯈ꯭ꯔꯒ ꯑꯩꯁꯦ ꯅꯨꯄꯥꯗꯒꯤ ꯌꯥꯝ ꯂꯧꯊꯣꯛ ꯆꯥꯊꯣꯛꯄ ꯑꯣꯏꯅ ꯑꯃꯨꯛ ꯎꯕꯤꯈꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯗ ꯌꯦꯡꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯣꯏꯔꯩꯗꯤ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯀꯥꯟꯗ ꯋꯥꯈꯜ ꯇꯥꯔꯛꯏ ꯁꯛꯍꯦꯟꯕꯤ ꯑꯩ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯤ ꯀꯩ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯁꯛꯍꯦꯟꯕꯤꯗꯨ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯇꯥ ꯄꯣꯏꯔꯩ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯇꯥꯍꯧꯗ꯭ꯔꯕ꯭ꯔꯣ ꯄꯣꯏꯔꯩꯗꯨ ꯏꯀꯥꯏꯗꯨꯅ ꯇꯥꯏꯗ ꯁꯨꯝ ꯍꯪꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯂꯕ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯈꯠꯅꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯆꯥꯛꯀꯤ ꯃꯇꯥꯡꯗ ꯍꯥꯏꯈ꯭ꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯪꯂꯛꯄꯁꯤꯗ ꯀꯩꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯁꯛꯍꯦꯟꯕꯤꯗꯨ ꯄꯣꯏꯔꯩꯗꯨ ꯋꯥꯈꯜ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯁꯦꯝꯗꯣꯔꯛꯏ ꯏꯍꯦ ꯑꯩꯁꯦ ꯏꯉꯥꯎ ꯉꯥꯎꯔꯤ ꯅꯪ ꯋꯥꯔꯤ ꯂꯩꯈ꯭ꯔꯦꯀꯣ ꯆꯪꯂꯒꯦ ꯍꯥꯏꯔꯤꯔꯣ ꯅꯪꯕꯣ ꯍꯣꯏ ꯆꯪꯂꯒꯦ ꯇꯧꯅꯤ ꯐꯔꯦ ꯐꯔꯦ ꯆꯪꯉꯨ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯜꯂꯒꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯍꯜꯂꯛꯂꯤ ꯁꯛꯍꯦꯟꯕꯤꯁꯨ ꯃꯌꯨꯝꯗ ꯆꯪꯍꯧꯔꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯅꯤ ꯅꯣꯡꯃ ꯁꯛꯍꯦꯟꯕꯤꯗꯨ ꯈꯨꯜꯗꯨꯒꯤ ꯄꯥꯈꯪ ꯑꯃꯒ ꯁꯤꯡꯖꯨ ꯆꯥꯗꯨꯅ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯗꯥꯗꯥ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯖꯗꯦꯗ ꯃꯣꯏꯅ ꯄꯪꯄꯤ ꯍꯦꯛ ꯄꯤꯔꯛꯄꯅꯤ ꯑꯩꯅ ꯂꯧꯔꯣꯏꯅ ꯍꯥꯏꯔꯁꯨꯅꯦ ꯅꯝꯗꯨꯅ ꯍꯦꯛꯇ ꯄꯤꯁꯤꯜꯂꯛꯀꯅꯤ ꯈꯪꯗꯦꯗ ꯁꯛ ꯐꯖꯔꯨꯕ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯤ ꯅꯥꯄꯜ ꯇꯧꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯗꯥꯏꯗ ꯁꯤꯡꯖꯨ ꯂꯩꯕ ꯂꯥꯛꯄ ꯃꯤ ꯈꯔꯗꯤ ꯅꯣꯛꯂꯝꯃꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯁꯛꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯀꯔꯤꯝꯅꯅ ꯋꯥ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯁꯛ ꯐꯖꯩꯅ ꯄꯣꯡꯂꯨꯔꯕ ꯂꯥꯏꯊꯣꯛ ꯑꯃꯨꯛꯇ ꯂꯣꯏ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯁꯤ ꯅꯥꯄꯜꯅ ꯌꯣꯝꯂꯒ ꯍꯤꯡꯂꯨꯔꯕ ꯀꯩꯁꯨ ꯀꯨꯏꯔꯣꯏ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔ ꯏꯆꯦ ꯍꯥꯏꯗꯨꯅ
ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯍꯣꯏꯅꯦ ꯁꯈꯤ ꯇꯣꯝꯕꯤ, ꯁꯦꯜ ꯄꯥꯏꯔꯦꯅ ꯃꯤ ꯎꯗ꯭ꯔꯗꯤ ꯃꯥꯕꯨ ꯉꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯅꯣꯡꯃ ꯂꯥꯛꯀꯅꯤ ꯍꯥꯏꯁꯦ ꯑꯃꯨꯛ ꯀꯥꯎꯕ ꯃꯥꯜꯂꯤꯅꯦ꯫ ꯇꯧꯅꯤꯡꯕꯗ ꯇꯧꯕ, ꯀꯣꯏꯅꯤꯡꯕ ꯅꯨꯄꯥ ꯁꯤꯟꯗꯨꯅ ꯀꯣꯏꯔꯗꯤ ꯀꯩꯗ ꯇꯥꯏ, ꯃꯁꯥ ꯃꯥꯡꯒꯦꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯅꯣꯛꯃꯤꯟꯅꯩ꯫ ꯁꯤꯡꯖꯨ ꯌꯣꯜꯂꯤꯕꯤ ꯑꯍꯜꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯍꯪ ꯇꯧꯔꯛꯏ꯫ ꯏꯕꯦꯝꯃ, ꯀꯅꯥꯅꯣꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯅꯦ, ꯌꯥꯝ ꯅꯛꯅ ꯂꯩꯗ, ꯃꯃꯤꯡꯕꯨ ꯄꯟꯗ꯭ꯔꯁꯨ ꯌꯥꯏꯗ꯫ ꯋꯥꯍꯩ ꯑꯃ ꯇꯥꯕꯗ ꯃꯁꯥꯅ ꯑꯗꯨꯝ ꯈꯪꯂꯝꯅꯤ꯫ ꯏꯀꯥꯏ ꯈꯪꯗꯕꯅꯤꯅ ꯇꯨꯃꯤꯟ ꯇꯥꯗꯨꯅꯁꯨ ꯂꯩꯕ ꯉꯝꯃꯤꯗꯣ꯫ ꯑꯩꯈꯣꯏꯗꯤ ꯉꯝꯖꯔꯣꯏꯀꯣ ꯃꯥꯒꯤ ꯃꯇꯧꯁꯦ, ꯀꯤꯕꯨ ꯀꯤꯖꯩ꯫ ꯉꯝꯈ꯭ꯔꯦ, ꯅꯨꯄꯤ ꯃꯥꯅꯕꯨ ꯅꯨꯄꯥ ꯈꯨꯗꯤꯡꯗ ꯍꯧꯗꯅ ꯆꯥꯊꯣꯛ ꯊꯛꯇꯣꯛꯂꯤꯕ ꯃꯌꯥꯝꯁꯤ꯫ ꯁꯛꯍꯦꯟꯕꯤꯗꯨ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯍꯥꯏꯅꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤ꯫ ꯃꯃꯤꯠ ꯏ ꯀꯥꯅ ꯃꯥꯒ ꯐꯝꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯍꯥꯏꯔꯛꯏ꯫ ꯗꯥꯗꯥ, ꯉꯥꯛ ꯂꯩꯍꯧꯀꯣ, ꯑꯩꯗꯤ ꯈꯔ ꯍꯟꯖꯔꯝꯂꯒꯦ꯫ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯗꯤ ꯑꯩꯕꯨ ꯀꯜꯂꯛꯄ ꯃꯤꯅ ꯃꯤꯋꯥ ꯉꯥꯡꯕ ꯂꯦꯞꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯥꯍꯨꯝ ꯅꯥꯏꯅ ꯆꯠꯈ꯭ꯔꯤ꯫ ꯁꯛꯍꯦꯟꯕꯤꯒ ꯐꯝꯗꯨꯅ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯝꯕ ꯅꯨꯄꯥꯗꯨ ꯏꯉꯛ-ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯤꯡꯖꯨꯒꯤ ꯁꯦꯜꯁꯨ ꯃꯥꯅ ꯑꯣꯏꯅ ꯄꯤꯍꯧꯔꯤ꯫ ꯆꯠꯈ꯭ꯔꯤꯕ ꯁꯛꯍꯦꯟꯕꯤꯗꯨ ꯌꯦꯡꯂꯒ ꯃꯧ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯆꯨꯝꯕ ꯍꯥꯏꯔꯕꯅꯤꯅ ꯇꯨꯃꯤꯟ ꯐꯝꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤꯅꯤ ꯏꯅꯦ꯫ ꯃꯥꯅ ꯉꯝꯂꯤꯕꯨ ꯅꯨꯄꯥꯗ ꯁꯅꯥ ꯀꯁꯥꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯃꯄꯥ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯃ ꯂꯩꯔꯒ ꯃꯤꯒꯤ ꯅꯣꯡꯃꯒꯤ ꯁꯦꯜ ꯇꯥꯜꯂꯒ ꯆꯥꯖꯕ ꯏꯃꯨꯡꯒꯤ ꯅꯨꯄꯥꯗ ꯃꯥꯅ ꯀꯥꯏꯍꯧꯗꯨꯅ ꯂꯧꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤꯒꯤ ꯄꯥꯞꯅꯅꯦ ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯕ ꯅꯪꯗꯧꯔꯤꯕꯅꯤ꯫ ꯑꯍꯜ ꯁꯤꯡꯖꯨ ꯌꯣꯟꯕꯤꯗꯨꯁꯨ ꯋꯥ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯑꯩꯒꯤꯗ ꯂꯥꯛꯂꯤꯕꯁꯤ ꯅꯣꯡꯃꯗ ꯅꯨꯄꯥ 2-3ꯗꯤ ꯁꯤꯜꯂꯒ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯐꯥꯒꯤ ꯑꯣꯏꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯀꯣꯟꯅ ꯈꯪꯉꯨ ꯍꯦꯛꯇ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯏꯕꯦꯝꯃꯆꯥ, ꯃꯥꯒꯤ ꯃꯇꯧ ꯇꯝꯅꯔꯛꯀꯅꯤ꯫ ꯅꯆꯥꯅꯁꯨꯁꯤꯡꯗꯣ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ꯫ ꯍꯣꯏꯗ ꯏꯅꯦ, ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯊꯝꯂꯕꯗꯤ ꯀꯣꯟꯅ ꯑꯀꯥꯏꯕ ꯀꯌꯥ ꯂꯥꯛꯀꯅꯤ꯫ ꯃꯄꯥꯗꯨꯗ ꯆꯠꯂꯒ ꯍꯥꯟꯅ ꯋꯥ ꯈꯔ ꯍꯥꯏꯍꯧꯕꯅꯗꯤ ꯑꯆꯨꯝꯕꯅꯤ꯫ ꯏꯕꯦꯝꯃ, ꯃꯗꯨꯅ ꯀꯣꯟꯅ ꯈꯨꯜꯒꯤ ꯃꯤ ꯈꯨꯗꯤꯡ ꯄꯨꯜꯂꯒ ꯈꯟꯅꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡ ꯃꯧ ꯑꯅꯤꯗꯨꯁꯨ ꯍꯟꯈ꯭ꯔꯤ꯫ ꯑꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯄꯥꯅ ꯑꯍꯜ ꯅꯨꯄꯤ ꯑꯃꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯕꯛ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯆꯦ, ꯀꯩꯁꯨ ꯀꯩꯕꯤꯒꯅꯨ, ꯅꯧꯄ꯭ꯋꯥꯒꯤ ꯌꯨꯝꯅꯤ꯫ ꯏꯆꯦꯒꯤꯁꯨ ꯑꯁꯦꯡꯕ ꯌꯨꯝꯅꯤ ꯍꯥꯏꯅ ꯈꯟꯗꯧꯅꯤ꯫ ꯏꯆꯥ ꯅꯨꯄꯤ ꯑꯃꯒ ꯑꯩꯒꯗ ꯂꯩꯕꯅꯤ꯫ ꯏꯆꯥꯗꯨ ꯈꯔꯗꯤ ꯉꯥꯎꯕꯅꯤ꯫ ꯉꯥꯡꯉꯣꯏꯗꯕ ꯋꯥ ꯍꯥꯏꯕ ꯌꯥꯎꯔꯛꯂꯕꯁꯨ ꯏꯆꯦꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯃꯅ ꯊꯣꯡꯕ ꯊꯥꯛꯄ ꯈꯔ ꯇꯝꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯆꯥꯒꯤ ꯃꯔꯝꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯁꯈꯤꯁꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯋꯥ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤꯗꯤ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯗꯨꯃꯛ ꯑꯗꯨꯝ ꯇꯧꯖꯒꯦ꯫ ꯑꯗꯨꯕꯨꯅꯤ ꯏꯕꯨꯡꯉꯣ, ꯏꯆꯦꯗꯤ ꯂꯥꯏꯔꯕꯤꯅꯤꯗꯣ꯫ ꯑꯗꯨꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯕꯁꯨ ꯅꯣꯡꯃꯒꯤ ꯑꯣꯏꯔꯕꯁꯨ ꯌꯥꯏ, ꯆꯥꯅ ꯊꯛꯅꯕ ꯑꯣꯏꯔꯁꯨ ꯁꯦꯜꯕꯨ ꯑꯣꯏꯔꯁꯨ ꯈꯔꯗꯤ ꯄꯤꯕꯤꯌꯨ꯫ ꯑꯩꯅ ꯏꯃꯨꯡꯗꯨ ꯄꯥꯜꯂꯤꯕꯅꯤ꯫ ꯏꯁꯨ ꯃꯌꯥꯝꯗꯨꯗꯤ ꯂꯣꯏꯅ ꯄꯤꯛꯂꯤ꯫ ꯏꯆꯦꯒꯤꯁꯨ ꯅꯧꯄꯥꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯖꯒꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯏꯆꯦꯅ ꯈꯔ ꯁꯦꯝꯗꯣꯛꯄꯤꯌꯨ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯃꯥ ꯌꯥꯎꯗ ꯑꯩꯅ ꯅꯧꯀꯣꯜꯂꯛꯄꯅꯤ꯫ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤ, ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯏꯆꯦꯅ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯒꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯁꯛꯍꯦꯟꯕꯤꯗꯨ ꯁꯥꯎꯔꯪ ꯃꯥꯏꯔꯪ ꯇꯧꯗꯨꯅ ꯍꯜꯂꯛꯄꯗ ꯎꯔꯝꯃꯤ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛ꯫ ꯅꯅꯦ ꯑꯁꯤ ꯃꯁꯛ ꯈꯪꯅꯀꯣ꯫ ꯕꯥꯕꯥ, ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯀꯅꯨ꯫ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯅꯤ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯃꯇꯧꯗꯨꯗ ꯁꯈꯤꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯅꯨꯄꯤ ꯃꯆꯥ, ꯑꯗꯨꯝꯅ ꯅꯄꯥꯗ ꯈꯨꯝꯒꯅꯨ꯫ ꯊꯛꯁꯤ ꯈꯥꯁꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯥꯏꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯈꯨꯗꯛꯇ ꯍꯦꯛꯇ ꯁꯦꯝꯗꯣꯛꯄꯁꯨ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧꯀꯣ꯫ ꯃꯉꯣꯟꯗ ꯑꯇꯝꯅꯅ ꯍꯦꯛꯇ ꯉꯥꯡꯂꯛꯄꯁꯤꯗ ꯁꯛꯍꯦꯟꯕꯤꯗꯨ ꯍꯥꯟꯅ ꯈꯔ ꯁꯥꯎꯔꯒ ꯂꯥꯛꯄꯒ ꯁꯈꯤꯗ ꯄꯨꯟꯅ ꯇꯥꯏꯅꯔꯛꯂꯦ꯫ ꯍꯦ ꯍꯅꯨꯕꯤ, ꯅꯪꯅ ꯍꯥꯏꯗꯨ ꯀꯩꯅꯣ? ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯗꯨꯃꯥꯏ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯑꯩꯁꯦ ꯅꯕꯦꯝꯃꯅꯤꯅꯦ, ꯅꯕꯦꯝꯃ꯫ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯪꯅ ꯑꯩꯒꯤ ꯆꯤꯟ ꯍꯦꯛꯇ ꯉꯥꯡꯕꯒꯤ ꯍꯛ ꯀꯅꯥꯅ ꯄꯤꯒꯦ? ꯃꯆꯥꯒꯤ ꯉꯁꯤ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯉꯥꯡꯁꯤꯗ ꯃꯄꯥꯗꯨ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯤ꯫ ꯍꯣꯏ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯅꯥꯗꯅꯣ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛ ꯑꯁꯦ ꯅꯪꯒꯤ ꯅꯊꯛ ꯊꯣꯡꯕ ꯑꯍꯜꯅꯤꯅꯦ꯫ ꯅꯃꯥ ꯁꯛꯂꯤꯕꯤ ꯑꯍꯜꯁꯤꯗ ꯅꯪꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕꯤ ꯉꯥꯡꯕꯗꯣ ꯌꯥꯕ꯭ꯔꯥ? ꯕꯥꯕꯥ, ꯑꯁꯤꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯃꯤ ꯑꯃꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯉꯥꯡꯕ, ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯥꯅ ꯌꯦꯡꯁꯤꯟꯕꯒꯤ ꯍꯛ ꯂꯩꯇꯦ꯫ ꯂꯥꯏꯔꯕꯤ ꯃꯥꯅ ꯉꯁꯤꯈꯛ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯑꯋꯥꯠ ꯑꯄꯥ ꯍꯦꯛꯇ ꯁꯥꯕ ꯌꯥꯕ꯭ꯔꯅꯦ ꯄꯥꯕꯥ? ꯍꯧꯖꯤꯛꯃꯛ ꯇꯥꯟꯊꯣꯛꯄ ꯅꯨꯄꯤꯁꯤ, ꯑꯗꯨꯒ ꯃꯇꯨꯡꯗꯅꯦ ꯑꯃꯨꯛ ꯍꯟꯅꯁꯨ ꯆꯪꯍꯜꯂꯛꯀꯅꯨ ꯃꯐꯝꯁꯤꯗ꯫ ꯉꯁꯥꯏ ꯃꯈꯩ ꯁꯥꯎꯔꯝꯗꯕ ꯃꯄꯥꯗꯨ ꯍꯟꯗꯃꯨꯛꯇꯤ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯤ꯫
ꯏꯊꯥ ꯊꯥꯖꯗ ꯁꯛꯍꯦꯟꯕꯤꯒꯤ ꯈꯖꯥꯏꯗ ꯈꯨꯕꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯃꯄꯥꯒꯤ ꯃꯇꯧꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯣꯡꯃꯇ ꯃꯥꯕꯨ ꯃꯄꯥꯅ ꯈꯨꯕꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯐꯥꯎꯊꯥꯗꯕꯅꯤ꯫ ꯉꯁꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯔꯝꯗꯒꯤ ꯃꯥꯕꯨ ꯐꯨꯏ ꯍꯥꯏꯅ ꯌꯥꯝ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯈꯤꯁꯨ ꯍꯧꯖꯤꯛꯇꯗ ꯋꯥ ꯉꯥꯡꯂꯛꯏ꯫ ꯑꯩꯒꯤ ꯃꯔꯝꯒꯤ ꯅꯄꯥ ꯅꯆꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯁꯤ ꯑꯩ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯅ ꯑꯩ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ꯫ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯌꯦꯡꯂꯒꯦ꯫ ꯀꯔꯤꯅꯣ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯅꯆꯥꯁꯤꯅ ꯉꯥꯛꯆꯥꯎꯕꯒꯤ ꯄꯪꯉꯥꯡ ꯉꯥꯡꯖꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯌꯨ꯫ ꯏꯆꯦꯅ ꯋꯥꯔꯧꯗꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯩ ꯑꯣꯏꯒꯅꯤ? ꯇꯧꯕꯤꯅꯨ, ꯏꯆꯦꯒꯤ ꯈꯣꯡꯐꯝꯗꯣ ꯍꯟꯗꯣꯛꯄꯤꯌꯨ꯫ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯇ꯭ꯔꯕ ꯏꯆꯥꯁꯦ ꯏꯆꯦꯅ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯃꯄꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯁꯈꯤꯗꯨ ꯆꯠꯄ ꯐꯥꯎꯗꯤ ꯆꯠꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯗꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯈꯤꯅ ꯊꯣꯡꯕ ꯆꯥꯛ ꯐꯥꯎ ꯆꯥꯔꯝꯗꯦ꯫ ꯁꯈꯤꯅ ꯁꯛꯍꯦꯟꯕꯤꯕꯨ ꯅꯨꯡꯁꯤꯅ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯂꯣꯏꯅꯩ, ꯉꯥꯡꯖꯩ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯗꯤ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯩ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯣꯡꯃ ꯄꯣꯏꯔꯩꯗꯨ ꯁꯛꯍꯦꯟꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯁꯛꯍꯦꯟꯕꯤꯗꯨ ꯃꯇꯥ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯍꯥꯏꯕ ꯑꯄꯪꯕꯗꯣ ꯑꯩꯗꯤ ꯈꯜꯂꯨꯔꯒ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯏꯄꯪ ꯍꯦꯛ ꯄꯪꯂꯗꯅ ꯅꯨꯄꯤꯅ ꯍꯥꯏꯔꯕꯅꯦ ꯍꯥꯏꯗꯅ ꯂꯣꯏꯅ ꯍꯦꯛ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯃꯥꯅꯗꯤ ꯃꯥ ꯀꯛꯀꯣꯏꯕꯅꯤꯅ ꯈꯟꯖꯔꯤꯕ꯫ ꯑꯩꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯗꯤ ꯃꯁꯤꯡ ꯊꯤꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯍꯥꯏꯔꯒ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥ ꯋꯥ ꯅꯣꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯨꯡꯗ ꯂꯥꯛꯄ ꯄꯣꯏꯔꯩꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯤ꯫ ꯇꯨꯡꯗꯒꯤ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯛꯍꯦꯟꯕꯤꯗ ꯀꯧꯔꯛꯏ꯫ ꯁꯛꯍꯦꯟꯕꯤ, ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨ ꯀꯔꯤꯅꯣ? ꯁꯛꯍꯦꯟꯕꯤꯗꯨ ꯏꯈꯪ ꯈꯪꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯅꯤ꯫ ꯄꯣꯏꯔꯩ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥ ꯄꯣꯏꯔꯩ, ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯀꯩ ꯊꯕꯛ ꯂꯩꯒꯦ? ꯀꯨꯏꯔꯦ꯫ ꯅꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯕ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯇꯥꯍꯧꯔꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯄꯤ ꯅꯪꯗꯤ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯣꯏ꯫ ꯅꯨꯄꯤꯕꯨ ꯅꯪ ꯈꯛꯇꯔꯣ ꯅꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯕ ꯐꯪꯗ ꯂꯦꯟꯕ ꯑꯣꯏꯌꯨ꯫ ꯑꯩꯉꯣꯟꯗ ꯉꯁꯤ ꯅꯪꯅ ꯁꯥꯟꯅꯔꯝꯃꯤꯕ ꯑꯁꯤꯒꯤ ꯃꯍꯩ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯋꯥꯍꯩ ꯈꯔꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯇꯥ ꯃꯌꯥꯝꯗꯨ ꯄꯣꯏꯔꯩꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯗꯁꯨ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯔꯧꯔꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯈꯣꯏꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯥꯎꯗꯨꯅ ꯁꯛꯍꯦꯟꯕꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯃꯇꯥ ꯃꯌꯥꯝꯗꯨ ꯈꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯥꯗꯕꯒꯨꯝ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ꯫ ꯐꯔꯦ ꯀꯩꯅꯣ, ꯅꯈꯣꯏꯒ ꯇꯤꯟꯅꯔꯁꯨ ꯇꯤꯟꯅꯗ꯭ꯔꯁꯨ ꯑꯩꯒꯤ ꯃꯥꯡꯖꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯅꯨꯄꯥꯁꯨ ꯑꯩꯅ ꯉꯝꯃꯤꯈꯩ ꯀꯣꯏꯈꯤꯅꯤ꯫ ꯃꯥꯒꯤ ꯅꯥꯄꯜꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯎꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯅꯤ ꯁꯛꯍꯦꯟꯕꯤꯗꯨ ꯅꯨꯄꯥ 3 ꯑꯃꯨꯛ ꯀꯣꯏꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯄꯥ 2 ꯑꯃꯗꯤ ꯈꯔ ꯑꯗꯨꯝ ꯅꯨꯡꯉꯥꯏ, ꯑꯗꯨꯒ ꯑꯃꯗꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯊꯤ, ꯌꯥꯝꯅꯁꯨ ꯋꯥꯕ ꯏꯃꯨꯡꯅꯤ꯫ ꯅꯣꯡꯃ ꯅꯨꯄꯥ 3ꯗꯨꯅ ꯃꯥꯕꯨ ꯆꯦꯟꯕ ꯂꯥꯛꯄꯗ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯄꯥ 3ꯗꯨ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯌꯨꯝꯗ ꯌꯧꯔꯛꯂꯤ꯫ ꯊꯧꯅꯥꯗꯨ ꯂꯐꯨ ꯍꯧꯕ ꯃꯐꯝꯗꯨꯗ ꯇꯨꯃꯤꯟ ꯃꯁꯥ ꯄꯨꯝꯕ ꯊꯨꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒ ꯈꯔ ꯅꯛꯅꯅ ꯄꯥꯃꯦꯜꯁꯨ ꯏꯪꯈꯣꯜ ꯃꯌꯥꯗ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯛ ꯌꯥꯝꯅ ꯊꯤꯕ ꯊꯣꯛꯄꯗꯤ ꯁꯛꯍꯦꯟꯕꯤ ꯑꯣꯏꯒꯤ ꯁꯪꯒꯣꯏꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯗꯨ ꯃꯥꯡꯒꯣꯜꯗ ꯃꯩ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯅꯨꯄꯥ 3ꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯧꯕꯅ ꯁꯛꯍꯦꯟꯕꯤꯕꯨ ꯀꯧꯔꯝꯃꯤ, ꯑꯗꯨꯕు ꯇꯥꯕ ꯀꯧꯕꯗꯤ ꯂꯩꯇꯦ꯫ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯂꯩꯇꯨꯝ ꯑꯃ ꯄꯥꯏꯔꯒ ꯍꯦꯛꯇ ꯊꯣꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥꯏꯗ ꯍꯦꯛ ꯄꯥꯜꯂꯨꯔꯤ꯫ ꯀꯅꯥꯅꯣ ꯅꯨꯡꯗꯥꯡꯁꯤꯗ ꯂꯩꯇꯨꯝ ꯊꯣꯝꯂꯛꯂꯤꯁꯦ? ꯄꯥꯕꯥ, ꯑꯩꯈꯣꯏꯗ ꯍꯨꯔꯥꯟꯕ ꯆꯪꯂꯦ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯃꯄꯥꯗꯨ ꯃꯈꯨꯠꯇ ꯎꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯇꯞꯐꯤꯡ ꯇꯞꯐꯤꯡ ꯆꯦꯟꯊꯣꯔꯛꯏ꯫ ꯍꯨꯔꯥꯟꯕ ꯍꯥꯏꯗꯨ ꯀꯗꯥꯏꯅꯣ ꯏꯕꯦꯝꯃ? ꯀꯔꯤ ꯃꯇꯤꯛ ꯂꯩꯗꯨꯅ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ? ꯃꯩꯗꯨꯒꯤ ꯃꯩꯉꯥꯜꯗ ꯏꯔꯥꯏ ꯂꯥꯏꯅ ꯎꯕ ꯉꯝꯂꯤ ꯅꯨꯄꯥ 2ꯈꯛ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯨ꯫ ꯍꯥꯏ ꯅꯨꯄꯥ, ꯅꯈꯣꯏ ꯑꯅꯤ ꯃꯐꯝꯗꯨꯗꯒꯤ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯂꯦꯡꯕꯗ ꯅꯪ ꯉꯛꯁꯝꯗꯨ ꯀꯦꯟꯒꯗꯕꯅꯤ꯫ ꯑꯩꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛ꯫ ꯊꯧꯕꯒ ꯄꯥꯃꯦꯜꯒꯗꯨ ꯀꯤꯅ ꯀꯤꯅ ꯆꯪꯂꯛꯏ꯫ ꯊꯣꯞꯄꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯍꯥꯏ ꯅꯨꯄꯥ, ꯅꯈꯣꯏ ꯑꯅꯤ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯅꯔꯣꯜ ꯆꯨꯝ꯫ ꯊꯧꯕꯅ ꯍꯥꯟꯅ ꯀꯤꯅ ꯀꯤꯅ ꯈꯨꯝꯂꯛꯏ꯫ ꯕꯥꯕꯥ, ꯉꯁꯤꯁꯤ ꯁꯛꯍꯦꯟꯕꯤꯅ ꯆꯦꯜꯂꯁꯦ ꯍꯥꯏꯕꯒꯤ ꯂꯥꯛꯄꯅꯤ꯫ ꯐꯤꯖꯣꯜꯁꯤꯁꯨ ꯃꯥꯅ ꯁꯦꯠꯂꯛꯎ ꯍꯥꯏꯗꯨꯅ ꯁꯦꯠꯂꯛꯄꯅꯤ꯫ ꯄꯥꯃꯦꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯅꯪꯗꯤ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯕꯥꯕꯥ, ꯑꯩꯁꯨ ꯁꯛꯍꯦꯟꯕꯤꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯕꯒꯤ ꯂꯥꯛꯄꯅꯤ꯫ ꯉꯁꯤ ꯆꯦꯜꯂꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯁꯦ꯫ ꯐꯤꯖꯣꯜꯁꯤ ꯁꯦꯠꯇꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯒꯤꯅꯤ꯫ ꯅꯨꯄꯥꯅꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯋꯥ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯀꯩꯅꯣ? ꯑꯩꯒꯤ ꯏꯆꯥꯃꯛꯅ ꯑꯁꯨꯝ ꯇꯧꯔꯝꯕ?
ꯅꯨꯄꯥꯅꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯣꯏ ꯅꯈꯣꯏꯁꯨ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯃꯇꯨꯡ ꯇꯧꯔꯛꯂꯕꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯁꯤ ꯈꯪꯉꯨ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯀꯤꯅ ꯆꯠꯈ꯭ꯔꯤ ꯁꯛꯍꯦꯟꯕꯤꯒꯤ ꯃꯄꯥꯒꯗꯨ ꯏꯃꯨꯡ ꯆꯪꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯊꯣꯞꯄꯅ ꯂꯨꯝꯂꯤꯕꯗꯨ ꯍꯦꯛ ꯎꯊꯣꯛꯈ꯭ꯔꯤ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎꯅꯦ ꯊꯣꯞꯄꯁꯨ ꯃꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯍꯟꯗꯛꯁꯨ ꯅꯨꯄꯥ ꯑꯃ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯄꯥꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯤ ꯍꯥꯏ ꯅꯨꯄꯥ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯉꯁꯥꯏ ꯅꯨꯄꯥꯅꯤꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨꯃꯛ ꯊꯣꯞꯄꯁꯨ ꯍꯥꯏꯔꯛꯂꯤ ꯃꯆꯥꯅꯨꯄꯤꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯁꯤ ꯈꯟꯖꯤꯜꯂꯨꯕꯗ ꯃꯄꯥꯗꯨ ꯏꯀꯥꯏꯕꯒ ꯁꯥꯎꯅꯤꯡꯕꯒ ꯄꯥꯛꯈꯤꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯍꯧꯖꯤꯛꯃꯛ ꯏꯆꯥꯅꯨꯄꯤꯁꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯁꯈꯤꯒ ꯁꯛꯍꯦꯟꯕꯤꯒꯗꯨ ꯌꯦꯡꯅꯩ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣꯅꯦ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯍꯦꯛꯇ ꯄꯤꯊꯣꯛꯂꯤꯕꯁꯤꯕꯣ ꯏꯆꯦ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯈ꯭ꯔꯁꯅꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯂꯩꯇ꯭ꯔꯕꯅꯤ ꯍꯣꯏ ꯅꯪ ꯀꯩꯗꯧꯔꯤ ꯍꯧꯖꯤꯛꯃꯛ ꯅꯨꯄꯥꯁꯤꯒꯤ ꯇꯨꯡ ꯏꯟꯈꯣ ꯁꯛꯍꯦꯟꯕꯤꯗꯨ ꯀꯞꯂꯒ ꯕꯥꯕꯥ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯆꯥꯕꯨꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕꯁꯤ ꯇꯧꯔꯔꯣꯏꯒꯦ ꯃꯄꯥꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯥꯎꯕꯅ ꯃꯆꯥꯕꯨ ꯏꯟꯊꯣꯛꯂꯒ ꯁꯈꯤ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡ ꯆꯪꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯛꯍꯦꯟꯕꯤꯗꯨ ꯅꯨꯄꯥꯗꯨꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯔꯥꯜꯅ ꯃꯄꯥꯅꯁꯨ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯒ ꯋꯥꯏꯊꯨꯡꯅꯗꯨꯅ ꯁꯛꯍꯦꯟꯕꯤꯗꯨ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ